ऋषि प्रेम नमितो उद्रा ऋषि प्रेम ननावु फुदुगी मकुतु थांगलई ननावसु कीबना ममाइदु पायरगा ममितु कन्ने उशिली ननावा ऋषिबु उबदा मसादु पंग पंग थखरे पांगन थोकपसु ngamjada अथोय कइनु भाई अंगांगसिदबो ऋषि खरकसे यंगोदना भाई फुफा फुद्री पेरुम पेरुम को तौरदना उद्रसे तौरिसे ननावा पेरी पेरी तौरगा सोइबना मोइना कै सोइरगा ऋषि प्रेम ननावगी वहाइदु ताबदा करिगुंबा अमदी मसादा फावबगुम तौवे अथोइदी हानदगी नुपा मसागा उबा यादबगा अथोइदी ननावगी मनाक्ता चंगलगा अथोय ना लाओसे बरादा दादाना अमो अनौबा लैबिरगे ऋषि प्रेम अथोइदा ममितु खाना येंगलगा असुमना वा मखा तारई हा करिगे लैदुबा मानदी ममितो हनतुने येंगलगा चपरा ननाव पेरी पेरी तौना दादा यारनी याम सावनबा ऋषि प्रेम ननावगी खोंथो खुदिंग मसादु इपंग पंग थबगुम तौई ऋषि प्रेम वा मखा अमुक तारई असुमना कना गाइगे चलोदना होय हयंग मखैदिने नमितो येंगलगा चेक्सिन चलो खंगलबा ननावा मचिलदु खुमदी खुमनिंगलाबनी ऋषि प्रेम ददी ननावा वा ngangbा सुंगंग ngamdre ऋषि प्रेम दा करीबु यावरिबा ननावा पेरी पेरी चटखरे चटना चटना असुमना खल्ले अइना माबु नोंगमतंग थिंगनरदि लाले हाइजगे हाइदुना खंजबनेबा अदुबु मादी सादगी सुहेना तमथीबा अदुबु हे ईश्वर नोंगमदि अइना लाले हाइजगे हाइना खंजबसे असिगी तंजासि बाउतंदी नहांगना पिबियुको अथोय सोमदना अथोय अइदी मफम सिदा नुंतिगी बोरा चाबबु लाक्तबे आद्रा ऋषि प्रेम बोरा चादबि ताउना बोरा चाबा लाक्तुबा नत्तेने नंगी लेनादो अंगांग सिदा अमु हौरबा अथोय भाई नंगना खंगदबा याम लैयबा ऋषि प्रेम हा अइना खंगदबा इता अइना खंगदबा करिबु यावरगेने नहाक नुपा उबा यादे अदुगा ngang waina itauna engunda ngaujabado aina hainadadana koisil chenbado ngasi so ai ningsing li ta athoi adudane aduda bai aina nangsha khangdaba yam lai haise ऋषि प्रेम as adububa karino haba aina khangdraba leirido athoi wa makha tarae bai ngahan makhai aina asukuna lairisa थमोइना खोइदाजबा मिहुय अमा फाउ थिंगनादे अदुबु ngasiदि angang nupa masala thingnaruबदगे थमोइदा कइनुमा फाउख्रे अदुबु मरमदुनाने आइना हयेंदगी बरा चाबा लानाने हासे ऋषि प्रेम तुक चैगोइदा नुपा मसल काइना थुक थुक लाविने nganghौरो नंग आइदि चंगलगे नुमिदां यावसले ए ननावबदि तुंख्रे अचौबा टेबल दा लाइरिक येंगदि अचौबगी फोन दु इलिजा की कॉल लाई अचौबा लाइरिक दु खुमजिनदुना फबुंग दे हेथै अचौबा हेलो इलिजा तायदा चा चारबा अचौबा चारे हिपबु चंगलेदा इलिजा फोन कासे सुतौबु तौबिरते आइना तौद्रि मखै अचौबा मरम दि लैतना इलिजा अदो लाइरि क्याम पारगे अचौबा खरदि अदुम पारे अदुबु इचंग चंगु यादेदा इलिजा ए करिगे अचौबा आइना चंगखदि ननावगा ममागा खक्तंग हौरनी ममासु मसासे सोंथरे अखोइना नावसु स्कूल चखदि आइगी सेलदि थाबिनबा मिलेरुये इलिजा इस मया नुपाकी भू अदुगिदि कंता वारुनो सेंजाव पाइबा नखोइगी नकुबोक अमा लेरिसिदि असिदा हेक्ता हाइरदुबनी
मोइदे सेमहꯟदुइने मया नुपागिबु इलिजागी वादो ताबदा ऋषि प्रेमना वारेदा अंगा नंग इकाबका से कमता खंगद्रको अखोय लेरिका हाइसा कमता उद्रेब हा ऋषि प्रेम मचन नुपी इलिजागी नाकता चंगलाई इलिजा मयामबदुना nganglakpaduda फोनदो कक्थतखि इलिजा कइनो तामो मी तानिये आइबु नंगदौना नयुम पानबा खंगलरनो हाइरा मी लाइरिक याम हेबने मनावपादुजु हंदा 10 गी एग्जाम दा 4 पोजीशन गा यावरिने खंगबा मी गी मांगदा याम इकाइजेको तामो तु येंगवने आइगा खंगनरिबा नुपादो माइ मनावपाने ममिंगना ननावबा कौबने मसकसे नुसिद्रा अदो ताचा अखोय हेरोना बुदि फजबा हेलिदा ऋषि प्रेम मचन नुपीबु याम नुसिना चेक्सिना लुना तौजबनी ऋषि प्रेम फोटो दो येंबदा पुरीबा सक्तम अदु मागा थेंगनखिबा नुपा मचादो ओइरमी ऋषि प्रेम सिदे ngасai aina thingnarakpa angang dunine इलिजा हरावा अमादि ngakna इलिजा कायदा थिंगनरा इनो तमा मोइरमदगा चलुब्रोबा ऋषि प्रेम इस अंगांग ना इरांग तौनु हे पथारसे तामो कोना हारगेबा मचन नुपीगी फबुंग अदो कंखल खंजिलगा मचन नुपीबु मकोक नांथरगा थोखरे असोमदना ननावा तुमलंबदगी ननावा यादे कुमिदी पाखंगा फारेबा मनावगी वादो ताबदा अचौवा पाखना आय ना नंग तुमद्रिबा हुजुफा ननावा ओ तुमजद्रिये तामुचा मीदी यादेको हाहा पाखंगा फारेको अचौवा यारे पाखंग फाजद्रिको तुम यारे ननावा फारमबा अचौवा मी फोन तौर अदी पाखंग इता फानब्रा ननावा तामा आइदी ngarang khangini अचौवा अस ना नंगी नचिलसे यामना ngangreda गुड नाइट ओरिसिको ननावा हाहा तामो सावरिको पाखंग फारेको हयेंग वाई नुपी थिरदी तामोगा एगा तुमिसा फंगरुको अचौवा मनावगी वहाइदो ताबदा मनावबु नुंगाइतना कोनजे अचौवा इनावबु इथादा चेना कोनबा कायदो नुपी थिनरदी ओइररोय ननावबा कइनो तामोचो कोलकनो अचौवा इंगंगना अचौवा कइनो ना ngawraba nungdangsida adukana lawriduba nanawa masado hainadana chonglaga hairei nanawa haha tamocha kolakanu haiba hainade hairaga achauba kaino nawa nangbu ngangaidi tamono kolaga adun tumdaina nanawa ado hainadre hainadre mi tamochaudi pakhang pharame tudi achauba पाखंग फाद्रिको ननावा खंगजरबदो अचौबा आय कई खंगलिबा ताचा ngarang ahingda kang chi ena kang haidokpada tachaudi kaimta su setlamdana tachaugi phibamda ubada aidi khangni ne aduga di tacha nangse pakhang farame haba अचौवा इकाइबोय कइबोय मनावबु कोंजेली अदुगा मनावबु चौखाइदुना अमु मचिन मनावदु ओइनना फुनै असुमना नोंसु ngalakle अथोय ऋषि प्रेमदा फोन तौई अहानबददि पायरक्ट्रे अथोय अमुका खिंगली अहुमलक सुबददि ऋषि प्रेमदु फोन पायरई ऋषि प्रेम हेलो इता अथोय थबक चप्रा ऋषि प्रेम ड्यूटी तौरिए बाय कोना तौरअगे मोरेलोमदगी पोत खरा इम्फालदा थुमख्रे हाये पोतो
ꯐꯒꯠꯅꯕ ꯍꯣꯠꯅꯔꯤꯌꯦ ꯀꯣꯟꯅ ꯇꯧꯔꯛꯑꯒꯦ ꯔꯤꯁꯤ ꯄ꯭ꯔꯦꯝ ꯐꯣꯟꯗꯨ ꯀꯛꯈ꯭ꯔꯦ ꯑꯊꯣꯏ ꯃꯊꯟꯗ ꯒꯥꯔꯤ ꯊꯧꯔꯒ ꯅꯅꯥꯎꯕ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯇꯝꯅ ꯂꯥꯛꯏ ꯑꯊꯣꯏ ꯅꯅꯥꯎꯕ ꯊꯦꯡꯅꯅꯕ ꯍꯥꯏꯗꯨꯅ ꯍꯣꯇꯦꯜꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯊꯣꯔꯛꯄ ꯉꯥꯏꯖꯩ ꯅꯅꯥꯎꯕꯗꯤ ꯅꯨꯃꯤꯠ ꯇꯥꯔ ꯐꯥꯎꯕꯗ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯒꯁꯨ ꯑꯃꯨꯛ ꯍꯣꯇꯦꯜ ꯃꯄꯥꯗꯨꯗ ꯂꯦꯞꯂꯒ ꯉꯥꯏꯖꯩ ꯅꯅꯥꯎꯕ ꯂꯩꯈꯣꯝ ꯏꯇꯩ ꯇꯩꯗꯨꯅ ꯌꯣꯝꯄꯥꯛ ꯑꯃꯒ ꯀꯥꯔꯛꯄꯗꯨ ꯑꯊꯣꯏꯅ ꯎꯔꯦ ꯑꯊꯣꯏ ꯅꯅꯥꯎꯕ ꯂꯥꯛꯄꯗꯨ ꯎꯕꯗ ꯃꯣꯃꯣ ꯅꯣꯛꯂꯒ ꯀꯧꯔꯛꯏ ꯑꯊꯣꯏ ꯅꯥꯎ ꯅꯅꯥꯎꯕ ꯑꯌꯥ ꯗꯥ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯑꯊꯣꯏ ꯏꯃꯥꯟꯅꯕ ꯍꯣꯏꯗ ꯑꯊꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯐꯤꯡ ꯐꯤꯡꯅ ꯍꯥꯏꯔꯛꯄꯗꯤ ꯅꯅꯥꯎꯕ ꯗꯗꯥ ꯑꯃꯗꯨꯗꯤ ꯂꯥꯛꯇ꯭ꯔꯣ ꯑꯊꯣꯏ ꯊꯕꯛ ꯈꯔ ꯆꯤꯟꯕ ꯃꯥꯜꯂꯦ ꯃꯥꯗꯣ ꯅꯅꯥꯎꯕ ꯑꯣ ꯑꯗꯨꯗ ꯑꯩ ꯂꯧꯕꯨꯛꯇ ꯆꯠꯂꯨꯕꯒꯤ ꯂꯩꯈꯣꯝꯁꯤꯒ ꯆꯪꯈ꯭ꯔꯒꯦ ꯑꯊꯣꯏ ꯉꯥꯏꯈꯣꯅ ꯅꯪ ꯐꯣꯟꯒ ꯄꯥꯏꯗ꯭ꯔꯣ ꯅꯅꯥꯎꯕ ꯀꯩꯒꯤꯅꯣꯗ ꯄꯥꯏꯗꯤꯌꯦ ꯑꯊꯣꯏ ꯁꯨꯝ ꯍꯪꯕꯅꯤꯗꯅ ꯅꯅꯥꯎꯕ ꯑꯣ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯗꯗꯥ ꯑꯃꯗꯁꯨ ꯌꯥꯎꯍꯜꯂꯛꯎꯀꯣ ꯑꯗꯨꯗ ꯑꯩ ꯑꯃꯨꯛ ꯆꯪꯂꯨꯈꯤꯒꯦ ꯑꯊꯣꯏ ꯅꯥꯎ ꯅꯪꯒꯤ ꯃꯤꯡ ꯈꯪꯗ꯭ꯔꯤꯌꯦ ꯅꯅꯥꯎꯕ ꯑꯌꯥ ꯀꯥꯎꯏꯅꯦ ꯅꯅꯥꯎꯕ ꯀꯧꯋꯦ ꯑꯗꯨꯗꯒꯤꯗꯤ ꯑꯊꯣꯏ ꯀꯧꯋꯦ ꯅꯥꯎ ꯑꯗꯣ ꯅꯥꯎ ꯅꯪꯁꯦ ꯍꯟꯗꯛ ꯐꯣꯔ ꯄꯣꯖꯤꯁꯟꯗ ꯂꯥꯛꯄꯗꯣ ꯅꯠꯇ꯭ꯔꯣ ꯅꯅꯥꯎꯕ ꯍꯣꯏ ꯃꯥꯅꯦꯗ ꯑꯊꯣꯏ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯕꯣꯔꯥ ꯆꯥꯕ ꯊꯣꯛꯂꯛꯑꯣ ꯑꯩꯒꯤ ꯏꯅꯥꯎꯒꯤ ꯑꯦꯛꯖꯥꯝ ꯉꯝꯕꯒꯤ ꯗꯗꯥꯅ ꯀꯩꯅꯣꯝꯃ ꯂꯩꯕꯤꯒꯦꯕ ꯅꯅꯥꯎꯕ ꯍꯣꯏ ꯗꯗꯥ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡꯁꯨ ꯉꯥꯜꯂꯛꯂꯦ ꯑꯊꯣꯏ ꯔꯤꯁꯤ ꯄ꯭ꯔꯦꯝꯕꯨ ꯍꯧꯔꯨꯕ ꯇꯧꯗꯅ ꯕꯦꯒ ꯑꯃ ꯌꯥꯜꯂꯒ ꯅꯅꯥꯎꯕ ꯍꯣꯏꯔꯣꯝꯗ ꯂꯥꯛꯏ ꯅꯅꯥꯎꯕ ꯍꯣꯇꯦꯜꯗꯒꯤ ꯆꯣꯡꯂꯒ ꯆꯦꯟꯊꯣꯔꯛꯄꯗꯨ ꯑꯊꯣꯏꯅ ꯎꯍꯧꯏ ꯑꯗꯨꯅ ꯑꯊꯣꯏꯅ ꯅꯥꯎ ꯅꯅꯥꯎꯕ ꯈꯪꯉꯤꯅꯦ ꯗꯥ ꯅꯪ ꯂꯥꯛꯑꯕꯣ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨꯀꯣ ꯑꯩ ꯎꯅꯕ ꯃꯤ ꯂꯥꯛꯍꯧꯋꯦꯕ ꯑꯗꯨꯒꯤ ꯆꯥꯅꯕꯁꯦ ꯄꯤꯁꯤꯜꯂꯛꯈꯤꯒꯦ ꯅꯅꯥꯎꯕꯗꯨ ꯑꯉꯥꯡꯒ ꯑꯣꯏꯔꯦ ꯆꯣꯡꯉꯒ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ ꯑꯊꯣꯏ ꯅꯅꯥꯎꯕꯒꯤ ꯏꯆꯝ ꯆꯝꯕ ꯃꯇꯧꯗꯨꯗ ꯑꯁꯥ ꯑꯃꯒ ꯅꯣꯛꯇꯨꯅ ꯌꯦꯡꯉꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯅꯥꯎꯕ ꯃꯅꯨꯡꯗꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯠꯇꯨꯒ ꯆꯣꯡꯉꯒ ꯑꯃꯨꯛ ꯆꯦꯟꯊꯣꯔꯛꯏ ꯅꯅꯥꯎꯕ ꯑꯊꯣꯏꯒꯤ ꯃꯅꯥꯛꯇ ꯌꯧꯕꯒ ꯅꯅꯥꯎꯕ ꯁꯥꯎꯅꯨꯒꯗ ꯃꯤꯁꯤꯡꯁꯦ ꯑꯩ ꯎꯅꯕ ꯄꯪꯂꯥꯛꯇ ꯂꯥꯛꯑꯦꯕ ꯃꯣꯏꯒꯤ ꯆꯥ ꯄꯤꯊꯛꯄꯗꯗꯤ ꯁꯣꯝꯗꯗꯤ ꯆꯔꯥꯒ ꯅꯣꯏ ꯍꯦꯟꯗꯧꯔꯦ ꯑꯊꯣꯏ ꯍꯣꯏ ꯁꯦ ꯀꯥꯈꯠꯂꯛꯑꯣ ꯅꯅꯥꯎ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯑꯊꯣꯏ ꯁꯔꯄ꯭ꯔꯥꯏꯖ ꯑꯃ ꯎꯠꯀꯦ ꯅꯅꯥꯎ ꯑꯗꯨꯗ ꯅꯪꯒꯤ ꯕꯥꯏꯛꯁꯦ ꯊꯧꯕ ꯇꯝꯕꯤꯌꯣ ꯍꯣꯏ ꯕꯁꯦ ꯀꯥꯈꯠꯂꯣ ꯅꯅꯥꯎꯕ ꯑꯊꯣꯏꯗ ꯀꯣꯟꯕꯣꯏ ꯄꯥꯏꯕꯣꯏ ꯀꯤꯅ ꯇꯣꯡꯖꯩ ꯑꯊꯣꯏꯗꯤ ꯑꯁꯥ ꯑꯃꯗ ꯑꯊꯣꯏ ꯃꯤ ꯑꯇꯩꯗ ꯄꯪꯇꯧ ꯇꯧꯔꯁꯨ ꯅꯅꯥꯎꯕꯗꯗꯤ ꯈꯨꯗꯛꯇ ꯍꯥꯏꯕ ꯉꯝꯗꯦ ꯑꯊꯣꯏ ꯅꯥꯎ ꯐꯖꯅ ꯀꯣꯜꯂꯛꯂꯒ ꯇꯣꯡꯉꯣ ꯅꯅꯥꯎꯕ ꯀꯣꯜꯂꯤꯁꯤꯗꯤ ꯑꯊꯣꯏ ꯃꯥꯒꯤ ꯕꯥꯏꯛꯇꯨ ꯀꯟꯅ ꯈꯪꯊꯧ ꯊꯧꯏ ꯅꯅꯥꯎꯕꯁꯨ ꯀꯤꯕꯅ ꯑꯊꯣꯏꯗ ꯆꯦꯠꯅ ꯀꯣꯜꯂꯤ ꯂꯝꯍꯥꯡ ꯌꯧꯔꯦ ꯑꯊꯣꯏ ꯅꯅꯥꯎꯕꯕꯨ ꯀꯨꯝꯍꯜꯂꯒ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ ꯑꯗꯨꯒ ꯕꯦꯒꯇꯒꯤ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯂꯒ ꯄꯤꯔꯛꯏ ꯅꯅꯥꯎꯕ ꯑꯌꯥ ꯑꯆꯥꯄꯣꯠ ꯃꯌꯥꯝꯁꯤꯗꯤ ꯀꯩꯒꯤ ꯂꯩꯔꯛꯏꯅꯣ ꯑꯊꯣꯏ ꯅꯥꯎꯅ ꯄꯣꯖꯤꯁꯟ ꯂꯦꯞꯄꯩꯅꯦ ꯅꯅꯥꯎꯕ ꯐꯔꯦꯗ ꯑꯩꯈꯣꯏꯗ ꯃꯤ ꯂꯥꯛꯄꯒꯤ ꯄꯨꯊꯣꯛꯅꯕ ꯑꯣꯏꯅ ꯊꯝꯂꯒꯦ ꯑꯊꯣꯏ ꯌꯥꯗꯦ ꯁꯤꯗꯤ ꯅꯪꯒꯤꯅꯦ ꯅꯥꯎ ꯑꯊꯣꯏ ꯕꯦꯒꯇꯒꯤ 2,000 ꯆꯠꯄꯤ ꯑꯃ ꯂꯧꯊꯣꯛꯑꯒ ꯄꯤꯔꯛꯏ ꯅꯅꯥꯎꯕ ꯀꯩꯒꯤ ꯄꯩꯁꯥꯅꯣ ꯑꯊꯣꯏ ꯄꯥꯏꯁꯤꯜꯂꯣꯅꯦ ꯅꯪꯅ ꯑꯦꯛꯖꯥꯝ ꯉꯝꯕꯒꯤ
ꯗꯗꯥꯅ ꯅꯨꯡꯁꯤꯗꯅ ꯄꯤꯕꯅꯦ ꯑꯊꯣꯏ ꯅꯅꯥꯎꯕ ꯃꯃꯥꯅ ꯍꯣꯔꯦꯟ ꯉꯥꯡꯒꯅꯤꯌꯦ ꯄꯨꯖꯈꯣꯁꯦ ꯑꯊꯣꯏ ꯑꯩꯅ ꯏꯅꯥꯎꯃꯛꯅꯤ ꯈꯜꯂꯒ ꯄꯤꯕꯅꯦ ꯄꯥꯏꯁꯤꯜꯂꯣ ꯅꯅꯥꯎꯕ ꯇꯜꯂꯦꯕ ꯏꯃꯥꯅ ꯍꯣꯔꯦꯟ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯀꯔꯤꯒꯤ ꯂꯧꯔꯤꯅꯣꯅ ꯐꯨꯕꯤꯅꯤꯌꯦ ꯑꯊꯣꯏ ꯅꯪꯉꯣꯟꯗ ꯊꯝꯖꯤꯜꯂꯨꯁꯦ ꯑꯊꯣꯏ ꯕꯦꯒꯇꯒꯤ ꯕꯣꯛꯁ ꯑꯃ ꯂꯧꯊꯣꯛꯂꯒ ꯅꯅꯥꯎꯕꯗ ꯄꯤꯔꯛꯏ ꯑꯊꯣꯏ ꯁꯦꯜ ꯊꯥꯗꯗꯨꯅ ꯃꯤꯕꯨ ꯃꯃꯤꯠ ꯊꯛꯍꯜꯂꯒ ꯑꯊꯣꯏꯒꯤ ꯑꯄꯥꯝꯕ ꯐꯪꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯂꯥꯡꯗ ꯊꯨꯍꯜꯂꯕ ꯍꯥꯏꯕꯁꯤ ꯑꯊꯣꯏꯒꯤ ꯍꯧꯅꯁꯥꯅꯤ ꯅꯅꯥꯎꯕ ꯀꯩꯅꯣ ꯁꯤꯕꯣ ꯑꯊꯣꯏ ꯐꯣꯟꯅꯦ ꯏꯅꯥꯎꯒꯤ ꯂꯩꯔꯛꯄꯅꯦ ꯅꯅꯥꯎꯕ ꯍꯔꯥꯎꯅ ꯑꯌꯥ ꯌꯥꯝ ꯐꯖꯩꯌꯦ ꯑꯗꯣ ꯄꯥꯏꯗꯤ ꯌꯥꯝ ꯄꯥꯏꯅꯤꯡꯉꯦꯕ ꯌꯥꯔꯣꯏꯕꯣ ꯑꯊꯣꯏ ꯂꯣꯟꯅ ꯄꯥꯏꯌꯣ ꯄꯥꯎ ꯁꯨꯝ ꯐꯥꯎꯅꯅꯕꯅꯦ ꯑꯊꯣꯏꯒꯤ ꯍꯧꯅꯕꯤꯗꯨ ꯍꯧꯅꯤꯡꯂꯛꯏ ꯑꯊꯣꯏ ꯅꯥꯎ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ ꯅꯅꯥꯎꯕ ꯀꯩꯁꯨꯝ ꯈꯟꯗꯅ ꯍꯥꯏꯌꯨ ꯑꯗꯨꯝ ꯑꯊꯣꯏ ꯅꯅꯥꯎ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯅꯅꯥꯎꯕ ꯑꯊꯣꯏꯕꯨ ꯏꯟꯊꯣꯛꯂꯒ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯅꯅꯥꯎꯕ ꯆꯥꯎꯈꯠꯇꯕ ꯑꯩꯅꯗꯤ ꯏꯌꯥꯝꯕꯃꯛꯅꯤ ꯈꯜꯂꯒ ꯅꯪꯗꯤ ꯁꯥ ꯑꯣꯏꯔꯦ ꯅꯪꯒꯤ ꯄꯣꯠꯁꯤꯡꯁꯦ ꯂꯧꯖꯧꯋꯣ ꯄꯥꯝꯗꯤꯌꯦ ꯄꯣꯠꯁꯤꯡꯗꯣ ꯂꯪꯈꯥꯏꯔꯒ ꯑꯃꯨꯛ ꯑꯊꯣꯏꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯅꯅꯥꯎꯕ ꯅꯨꯄꯥꯗꯤ ꯅꯨꯄꯥ ꯊꯣꯛꯅ ꯍꯤꯡꯉꯣ ꯑꯗꯨꯒ ꯅꯨꯄꯥꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯇꯝꯃꯣ ꯅꯅꯥꯎꯕ ꯁꯥꯎꯅ ꯄꯞ ꯆꯠꯈ꯭ꯔꯦ ꯑꯊꯣꯏ ꯃꯃꯥꯡꯗ ꯊꯦꯡꯅꯔꯛꯄ ꯃꯤꯁꯤꯡꯗꯤ ꯑꯊꯣꯏꯅ ꯍꯧꯖꯤꯜꯂꯒ ꯁꯦꯜ ꯈꯔ ꯊꯥꯗꯔꯒ ꯂꯣꯏꯅ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯩꯁꯨꯝ ꯂꯩꯇꯕ ꯑꯉꯥꯡ ꯅꯪꯅꯁꯨ ꯍꯥꯏꯗꯨꯅ ꯑꯊꯣꯏꯒꯤ ꯃꯕꯨꯛꯅꯤꯡꯗ ꯅꯅꯥꯎꯕꯨ ꯁꯤꯡꯅꯔꯛꯏ ꯑꯗꯨꯒ ꯅꯣꯡꯃꯗꯤ ꯍꯥꯏꯅ ꯃꯕꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ ꯑꯊꯣꯏ ꯄꯣꯠꯁꯤꯡꯗꯨ ꯈꯣꯝꯖꯤꯜꯂꯒ ꯅꯅꯥꯎꯕꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯕꯥꯏꯛꯇꯣ ꯊꯧꯔꯒ ꯇꯥꯟꯅꯔꯛꯏ ꯑꯊꯣꯏ ꯅꯥꯎ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯅꯅꯥꯎꯕ ꯀꯩꯁꯨꯝ ꯈꯨꯝꯗꯦ ꯑꯊꯣꯏꯅ ꯃꯉꯣꯟꯗ ꯇꯧꯈꯤꯕꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯩ ꯍꯧꯔꯒ ꯆꯠꯂꯤꯕꯅꯤ ꯑꯊꯣꯏ ꯅꯥꯎ ꯑꯩ ꯌꯥꯝꯅ ꯂꯥꯜꯂꯦ ꯑꯝꯇ ꯉꯥꯛꯄꯤꯌꯣꯕ ꯅꯅꯥꯎꯕꯅ ꯈꯨꯝꯂꯛꯇꯕꯗꯨꯗ ꯑꯊꯣꯏ ꯃꯥꯒꯤ ꯀꯗꯔ ꯍꯧꯔꯛꯏ ꯑꯊꯣꯏ ꯐꯔꯦ ꯉꯥꯛꯄꯤꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯩ ꯅꯪꯒꯤ ꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯄꯁꯨ ꯉꯝꯗꯧꯕ ꯃꯥꯟꯗ꯭ꯔꯦ ꯅꯪꯉꯣꯟꯗꯁꯨ ꯑꯃꯨꯛ ꯌꯦꯠꯇꯅꯕ ꯅꯃꯥꯡꯗ ꯑꯩ ꯁꯤꯒꯅꯤꯌꯦ ꯑꯊꯣꯏ ꯅꯅꯥꯎꯕꯒꯤ ꯃꯅꯥꯛꯇ ꯅꯛꯅ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯏ ꯅꯅꯥꯎꯕ ꯑꯉꯥꯡꯒ ꯑꯣꯏꯔꯦ ꯁꯤꯕꯒ ꯄꯥꯝꯗꯗꯨꯅ ꯄꯥꯈꯠꯅ ꯑꯊꯣꯏꯒꯤ ꯈꯨꯗꯥꯡꯗꯨ ꯂꯦꯞꯇꯅ ꯇꯞꯅ ꯄꯥꯏꯁꯤꯜꯂꯤ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯅꯤꯛꯂꯛꯑꯒ ꯅꯅꯥꯎꯕ ꯗꯥꯊꯣꯏ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯣ